ꯀꯩꯅꯣꯅꯦ ꯃꯌꯥꯝꯅ ꯑꯃ ꯀꯃꯦꯟꯗ ꯀꯣꯟ ꯐꯦꯡꯍꯜꯂꯛꯄꯗꯣ ꯀꯨꯝꯖꯦ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯧꯗꯣꯏ ꯃꯨꯛꯕꯥꯡꯁꯦ ꯃꯨꯛꯕꯥꯡ ꯅꯠꯇꯦ ꯉꯁꯤ ꯃꯌꯥꯝ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝ ꯉꯁꯤ ꯆꯦꯂꯦꯟꯖꯁꯦ ꯃꯣꯃꯣ ꯆꯦꯂꯦꯟꯖ ꯃꯣꯃꯣ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝ ꯃꯣꯃꯣ ꯑꯁꯤ ꯂꯩꯔꯦ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯃ ꯂꯧꯈꯠꯀꯦ ꯆꯥꯎꯕ ꯍꯥꯏꯁꯦ ꯀꯌꯥ ꯆꯥꯎꯕ ꯅꯠꯇꯦ ꯑꯗꯣ ꯌꯨꯝꯗ ꯍꯧꯕꯅꯦ ꯃꯌꯥꯝ ꯍꯣꯝꯃꯦꯗꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯁꯣꯁꯁꯤꯁꯨ ꯃꯌꯥꯝ ꯌꯨꯝꯗ ꯍꯧꯕꯅꯦ ꯌꯨꯝꯗ ꯁꯦꯝꯕ ꯁꯦꯝꯕꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯁꯦꯝꯃꯦ ꯉꯁꯥꯏꯗꯣ ꯈꯤꯇꯪ ꯇꯪꯉꯦ ꯃꯣꯔꯣꯛꯇꯣ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯋꯦ ꯍꯥꯎꯋꯦꯕ ꯑꯗꯣ ꯇꯣꯃꯦꯇꯣ ꯁꯣꯁꯇꯩ ꯁꯤꯅ ꯍꯥꯎꯋꯦ ꯌꯨꯝꯗ ꯁꯤꯡ ꯀꯩꯀꯩ ꯇꯧꯔꯒ ꯍꯧꯕꯅꯦꯕ ꯑꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯀꯤ ꯄꯅꯤꯁꯃꯦꯟꯁꯤꯗꯣ ꯀꯩꯅꯣꯅꯦ ꯃꯌꯥꯝꯅ ꯑꯃ ꯀꯃꯦꯟꯗ ꯀꯣꯟ ꯐꯦꯡꯍꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯔꯤ ꯍꯧꯕꯒꯤ ꯀꯣꯟ ꯃꯌꯥꯝꯗꯣ ꯌꯥꯝꯃꯦ ꯐꯖꯅ ꯑꯗꯣ ꯐꯦꯡꯍꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯣꯃꯣꯁꯦ 25 ꯃꯥꯏ 25 ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯇꯥꯏꯃꯔ ꯊꯝꯗꯕꯤꯗ ꯇꯧꯗꯣꯏꯅꯦ ꯁꯤ ꯁꯣꯁꯁꯦ ꯆꯥꯕ ꯌꯥꯝꯕꯤ ꯆꯥꯕ ꯍꯥꯝꯕꯗꯣ ꯑꯗꯣ ꯀꯅꯥ ꯉꯝꯗꯣꯏ ꯌꯥꯅꯤ ꯏꯁꯥ ꯄꯥꯈꯠꯂꯤꯗ ꯀꯣꯟ ꯐꯦꯡꯅꯤ ꯈꯟꯕꯗ ꯆꯥꯈꯤꯕꯗ ꯑꯗꯨꯝ ꯐꯨꯜ ꯂꯩꯈꯤꯗ ꯐꯒꯤ ꯇꯧꯅꯤꯅꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯕꯨ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯁꯣꯁꯁꯦ ꯁꯤ ꯀꯣꯠꯅꯕꯗ ꯈꯨꯠꯇ ꯂꯥꯝꯁꯤꯟꯅꯔꯤꯕꯗꯨꯅ ꯁꯤꯗ ꯍꯩꯗꯣꯛꯑꯒꯦ ꯃꯆꯤꯗ ꯑꯩ ꯑꯗꯣ ꯍꯩꯌꯣ ꯌꯥꯔꯅꯤꯍꯦ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯃꯣꯛ ꯁꯥꯇꯛ ꯇꯧꯔ ꯍꯥꯎꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ 3 2 1 ꯒꯣ ꯍꯥꯎꯋꯦ ꯃꯌꯥꯝ ꯋꯥꯔꯤ ꯃꯌꯥꯝ Kailangan nga yun. Hindi ko. Man. Ayun na. As
con kem này màu này ngon rồi. Lưỡi em một sải mua thôi mua sao mà học cái này tôi sải cái đấy tôi chỉ một vẫn sải cái này nhưng mà anh cứ anh điตัวเราแบบคุณจะเชนทำแบบว่าใส่ใจคันมันนะก็ได้ตัวแม่น้องก็ไม่ต้องว่าวายแล้วใจใครตกตัวนะให้เราจะใครได้ตัวว่าป่ะสบายได้แค่กันหนาวเนี่ยพุ่นมันจะได้今天走都今天走都贵点，我都冇玩走都贵点都，看的看到东西了，不是蛮砰砰个看了关，你那这些，心得也不，有的人在那边，今天这个没多嘛，不好的不多，哎那把我咋才没多，他们的哎那看见。ไอ้ยี่สิบยามไม่ถึงมาเลยจะหายคดีตัวไอ้เอกตั้งตัวสลับกันไหมแล้วให้สกิปปันเนี่ยเป็นยังไงใช่ไหมแบบคนเราถ้าคิดว่าใจว่าก็คิดตัวคิดว่าโคดิ้งแบบไหมมาเพียงกันเดียวตัวหรือแบบเพียงกันใช้เรสตัวตัวแบบก็จะไปเชื่อมต่อกันมันนี่จะผสมมันจะเพียงตัวอยู่ในมันตัวแบบคนเพียงมันตรงนี้ยิงเนี่ยใช่อะโปไปเลยแบบคนแบบจังว่าสิเลยเนี่ยทุกคนว่าใช่ดิเพียงตัวใช่แบบมันนิ่งไม่อะไรเลยเดี๋ยวมันเชลเลนจ์โป๊ะเป็นตัวนี้ไอ้คนนู้นแข่งอะไรกันจริงใช่พุ่นบราว่างไหนกันก็เสียงเพียงเพื่อนซักเศร้าตรงแบบว่าดิไอ้เป็นชิ้นที่เพลงกี่มูพูดเรื่องนี้เนี่ยPujian tentang这里面屏幕是上坡了的。可以插这个。看这个。ngoài chè ha nhưng mà vẫn chỉ quan trọng nhất là sao cái đó hiện tại có cái sao thú cái đó kìa nó sao Mẹ muốn bán tụi nó tiền cay thì vậy mẹ cô không được gì đấy tụi mẹ con chơi phim vui rồi đấy đó thằng giờ đi đó Bạn có video gì bộ anh yang video ini if you like share subscribe to video juga bel aku ni video memang tu bạn có video gì lebih yang kita kau ni kontak saya memang thang video tu saya bye bye